Qurbani karam misaki mathakta wajib no Muslim oigedabani gair Muslim singda Qurbani wajib oidi Musalman Muslim oire haiduna Musalman khudimagta amka wajib oigedra oidi karam Muslim da karam Musalman singda aqil oiba aqil laidi mahagadu gyan soida ba hadi angaw misak nataba misak sing adugi mathakta angaw misak oidi haiduna angaw da khudimagta loina mak oigedra oire adum laba balik faraba nupa nupi sing adugi mathakta Qurbani amka wajib oi adu balik faraba mi khuding makki mathakta so amka Qurbani wajib oi hanbide karamba misaki mathakta oi hanbirami balik faraba musafir nataba haidi safar satpa mioi nataba mukim oina masagi mayumda leiriba mukim oina leiraba matungda maha onda nisab yauba haibadi Ekoi zakat kini sab tu ko sapmane sida zakat ta paaba matam dana ekoi sanane chandine ayonda lairiba paisa bank do oigera aigi case oina aigi nakta laibu oigera adagi mari subana aigi karbar business ki oina aina lawkhriba thamkhriba posting asigi mathakta khak zakat si hotne ni sab pa khiyaba adu Qurbani ki nisab hotba matamda paaba matamdadi hairiba mari asisu yaurani hairiba mari asinataba atopa polam aigi nomagi oiba darkar oiba season nariba posting adugi adagi helaga lairiba season nadabida lairiba adum laba polam sing adu suloina pagane aina gari ani leire aigi gari ani amma khaktane season nariba amma so season nadeba adu zakat di aina season daga ne laikiba posi pa deba zakat hotba matamda Qurbani ki dadi aina season na nangai laikiba oiba taraga su aina season nadabida thamliba pasak adu hotba yaugane sumaina aigi yumda pot kyamarum season nadabida sahi chupa namjila thambe yaudiyeba adu punna maktuloinu hotkane ba Qurbani ki dadi aduna zakat faras oikriba mi sing adu khakta natana atopba zakati faras oi hogdaba Qurbani di wajib oiba mi kyamarum su lairiya hairiba misak sing asigi mathakta Qurbani asi wajib ne nisab ti kayam noi khoi samane zakat ki saurana hujik matam aside khoi pa matamda lising yang khai manga daina humpu mukki saurana sigi swai da leramgan si yauraba misak sing asina Qurbani tawasi wajib ne adu Qurbani tawda matamda mahawanda gunapu gane adu Qurbani tawasi ayum amada Qurbani wajib oiba mioi kyamarum lairiyaba adu ai khakna ai yum se mi manga laireba ai Qurbani loina wajib oireba adu ai khakna tawraga ai ko imung gi pulak ko adra ko oyeba Qurbani wajib oiriba nupa nupi khuding ma adu masana tawdri phawba makhoina tawthokdri phawba mayung dagi ama khak tawraga Qurbani su ko oye mahaki mathak da wajib oina tuonduna leramba du taru adu ko oktabida laigane adu gi gunagar oigane adu ngamme aina aigi imung da lairisi atopa misak sing adu Qurbani wajib aw fu oideba aingonda khatane bu oirisi adu aina aigi maikai digi aisi mandolat ne laiba misak amane adu aina punna makki aina tawbibada sawab hena phangane adu aina aisi Allah na mandolat myam pire aingonda adu pire idui matung aina Qurbani si amma khakna taba sallama iroyam khakna taba aina ngammiba adugi matung ina mayam tawthokpada su karisu akai leiti hena phaiye Qurbani si aingonda wajib oireba aigi imasi Qurbani gi wajib oideba maha wanda adu Qurbani wajib oideba ima adugi oina wajib oiriba aigi tawthoga ima adugi oina tawbasi afawa waleba maramdi ima adugi mathakta Qurbani si wajib oidriyeba oirisi kana mathakta aigi mathakta ne wajib oiriba aigi tawthokdabida aigi ima wajib oidaba adugi tawbiri men tawnaba myam yauriyeba si aran bane wajib khud isamak tu oiriba aigi to hana pangthokla matungda aina henba atopa misak singi tawbibadu ga sugaide hena phabane ba dusu Qurbani tawbu matamda zilhijagi ekoi tarama thoi sigi numit humni sidane bu Qurbani wajib ko hen birisi adu kana gum misamak ngasi phawda ma hayeng ne bu Qurbani tawbu durisi adu ma ngasi phawda ma ki manakta paisa lan thum am phok laiteba hadi nisab tu yaudreba adu hairiba numit humni asida ma onda hadi Qurbani tawba yabagi nisab tu yaureba numit humni sigi manungda any timing amada adu ibtaraga di mahaki mathakta Qurbani tawba wajib ne sumina gair muslim ma hadi musalman ole eba adu mahan ole ibe matam si Qurbani gi matam ni maha onda hadi Qurbani tawba gi nisab su yaureba adu ibtaraga di adurga su mahaki mathakta su wajib oirane adu khwai gi na phaban numit humni sigi manungdagi dilhijagi tarani pandu numisi si sida tawbasine khwai gi hena phaiye adu gi mathangda tramathoi mathangda train thoi tarani gi numit thokhraba matungdagi na Qurbani tawba gi matam si ekoi train thoi ni gi numit chandringai gi mamang sida tawgadabane aduna ekoi khuding mak ahan bagi numit
hadi tara ni panba jilhijjagi sigi numisida hena phai hena sawab chawi hariba numisida Allah an tawbu ngambagi to pina bi oisano qurbani tawgadori basi karam basana tawgani karam aina siariya wani sigi matang su khangmin si qurbani tawbasi ekoi manipur do khwaidagi tawnari basi san iroi haming jaw si mari sikatani amoin tawnari basi san iroi ani asi sahi ani phaba darkar ni qurbani tawnangai gi damakta san iroi da siar taret yaw yagani haming yaw sahi ama phaba darkar ni haming yaw da mi ani pun biya de mathan mathan dagi tawwa san da trage iroi da mi taret pulleba ekoi qurbani tawri sida pulli do ekoi taret adu gi manung dagi amana mahaki ni asi sumaina tawreba mahana ni mahana khan tawjareba aina qurbani gi siar yawri basi ai si sa sa na ngai ni adi siara me usal laga paijil laga ai tho tham da susan ne mahaki ni tawreba adu gi yawreba adu ibata aragadi yawriba taret punmin narisi si ama faugi qurbani oirisi amma khakna ne soirak boma tam ai khoi khudi magi ni si kari oima mathau tai aina tawriba si ai khoina tawriba si Allah khakna ya bi na ngai gi damakta tawjariba qurbani ni yana khallaga ai khoi thamoista ne sengna tawbo darkar oye Surah Hazda Allah Ta'ala na hiduk piri Allah Ta'ala gi manakta qurbani adu gi saadu yaudi sini yawrakti yaudi sini ai khoina tawriba qurbani adu gi i adu su Allah gi manakti yaudi sini tawbata bu Allah gi manakti yawi kari yawi ai khoi gi thamoi da ningi ba ne sengna ningi ba amadi sengdana ningi ba sengda baina sengda bai thokpa leram bani sengna khankriba sengna ningkriba adu gina sengna Allah gi manakta Allah na yabiba kubul tawbi khra ba adum laba qurbani sing adu gi manuda sallaga leram bani aduna qurbani tawwadru ba miyoi khuding makna thamoi si ne sengdok ba darkar oye aina ne sengda bida hameng yaw u san iroi mayam len ba daraga su aina leli basi ai mi u kisanu natraga mi ne mayam leli hai sanu mi ne qurbani tawdi hai khini haina khallaga len ba daraga di aina len fidu punna bekar ne adu aina ne sengi ba daraga di ai gi qurbani adu gi amma su aina tawriba sa adu gi matu adu ga chakmana na ne ki bibi gani sini adu gi matik magul lai qurbani gi timing sida qurbani stegi hena pamba to pamal ama fa olana lai alagi manakta lai gi adu qurbani tawgadoriba sa si uyub oidaba oigeda me uyub oidaba haibadi adi mana ani pale ba mana do amma yaudaba natraga makhong ahum khak pan bagumba natraga makhong mari di palaga makhong amma soinai bagumba adu masi ani pan ga da masi ama ti khibgumba mamai pan ga da mamai du tang khayam tat khibgumba ayama mayagi mayasi kin khiba san iroi hameng yawodo aduki matik mayang kangba adi sarung hakta ngairaba sumlaba ep leiba sa san singsi siga qurbani tawbiya de ep leidaba oigedaba ep leiba si saruk ahum thokbagi amma leiba daragadi sana de manasi saruk ahum thokbagi amma phana tatriba maisi magi manasi aduna qurbani tawbu oiganeba ahum thokbagi amma hena tatkhaba amma yauna tatkhaba adum laba sa san adi mahak yani parta aduna qurbani tawba yadeba khoida amu oiba adum laba mina pamu oiba adum laba sasan aduna tawbasina sasan aduna fajari matik hadi tangi matik sawab ne kisu Allah na hena bibi ganeba qurbani tawgadoriba sasi tawdringe gi mamangda yam nganna lawsallaga adugi seba tahawba si sawab yam sawi nganna lawsil matik sawab su hena fangani aduna inshallah ikoi khudimak qurbani wajib oiraba miyoi singna Allah na ne sengna qurbani tawbu ngambagi tawfifina bibo isanu wama alayna illa al-bala nungsirba ichina sing masida piriba channel asisuma yamna support tawbiyu islam da kanagadaba potlam sing thagachari link adu su makha ge description da hapcharabane